ꯃꯈꯥꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯣꯀꯣꯃꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯤ ꯃꯐꯝ ꯀꯌꯥꯗ ꯆꯦꯛꯁꯤꯟ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯠ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯦ सेंटर वारी सानबद यावबा NSNIM यामना मरु ओइबा मिसक हुकाबी येपचोमी महाका लोइनना मियोय 13 का लोइनना वर्किंग कमिटी ऑफ नागा नेशनल पॉलिटिकल ग्रुप्स NNPG दा यावख्रे खुरुमजरी टाइम्स ऑफ मणिपुर की नुंगथिल की पाउ मीटिंग ताबिरी बसिंग बिद्यापति म्यांगलबमना तराम नोकजबग लोइनना हौजिक पाउ मचा खायना पिजरी कोकोमीना चंगसलिबा चेक्सिन खोंजंगी सरुक अमा ओइना ngasi yamlaba miyamna saruk yaduna lenga ki mari leinaba singda memorandum bisnaba kwakaitel degi kaisampat tamna wakat khongjang ama satkre wakat khongjak adu kwakaitel akham laikai da leba all manipur united club organization amukogi loisang degi chatpa horakhi mikup nahum singna leiramba police ki kangbuna wakat khongjat adu chalhandanaba mafam da seneduna leikhi adubu तोंगान तोंगान बा सीएसओ सिंगी लुचिंग बा सिंगना मांगजिल थादुना पुलिस की अथिंग बा अदु नामखाइदुना वाकत खोंजग अदु चटपा होरखी खोंजंग लोई सिंगना लॉन्ग लिप मणिपुर की ngамखाइ काइबा यारोय हाइबना चिंगबा खोलाव किया लाउदुना मखाताना खोंजंग चंगसिनखी Manipur Tugaiba! Manipur Tugaiba! No! Naga akhoi peace akhoi welcome to we hai adubo akhoi ki moi welcome to boda mogi peace solution porangna bhona matamda akhoi tadi aigil pa bibi gno hai bane ba akhoi na harisi aduna akhoi no hujik laimna si ko existent oina laimina ba pose basida to maintain dok jage akhoi apun manipur mogi da mokda akhoi ye lejage haib ki poto maduda ngasi akhoi na submission ama memorandum ama submission ama governor da ama district minister bi ge hai da madugi sarbu khongchane masigi se khoi tangai phal to do ya dawni masne kangluk phurup jati phurup punama khena punama se swai ri laifam thok tabra haina khalli akhoi laifam thok tena akhoi pang mai kai degi su loje loi na ngasi government of india na ngasi saliba khongchat ase masidi haubugum bani haitare government of india na ngasi shanari ba akhoi masengi magda mukna na ba isalli ba amasung akhoi masengi marakta sikep thari mayam ase masi mai thi ba pi ba haibase kanglei sa khuding makki tangai phal ma thauni khala kanda masida akhoi tangai phal saruk ya jabane mayam community nai deba akhoi de india thu manipur thugai deba adugumba jat bijat khai deba amato odege wa khallondo amaga nungsi chanana leimina bi pambadege khona release chatbane कोकोमीगी मीटिंग मखादा नागा की शांति की वारीगी वारोइसिन पुरकपदा मणिपुर कायहन बयारोय हाइना सेक्शन खोंजंग संगसिन बगी सरुक अम ओइना ngasisu tampaki mafam kaya da wakat mi phamba amadi wakat khongjang jangsin ba hokre khundrakpam kendra gi apun bagi oina pangai kaithel da wakat mi phamkhre thangmaiban panthoi bi sanglen da su chapmana ba wakat mi phamkhre मणिपुर अपुनबा की सक्तम नागा पीस टॉकना मरम ओइरगा काइबा यारोय हाइदुना मोइरांग केंद्र अपुनबा मैरा पाइबी इमालोप मम्पिल केगे मोइरांग कनबा अपुनबा लोप केमिकल अमदी कोऑर्डिनेशन कमिटी ऑफ मणिपुर इंटीग्रिटी कोकोमीगा लोइनना मोइरांग बाजार की पोटफम फंबी इमा इवेंट सिंगना मोइरांग बाजार दा वाकत मिफम फमख्रे वाकत मिफम अदुदा मोइरांग की मियाम अमदी सीएसओ कया के मिहुत सिंगसु सरक याखी कोकोमीगी स्पोक्सपर्सन एल रंजित ने फोंदोरखिबदा NSNIM अमदी इंडिया गवर्नमेंट की शांति की वारी असी वारोइसिन अमा पुरकबदी
Manipur miyam na pami adubu waroisin aduna Manipur gi ngamkai amadi apunba saktam kaibadi yaroi karigumba Manipur gi apunba gi saktam kaiba yaba wafam yarok labadi June 19 gi hena sathiba thodok tholakani haiba lengakta khanghanba oina wakat mifam adu pangthokpani haiki Manipur ki apun bagi saktam jingak tuna lak pasingmi tami hingminaduna laiba asi handak ki pisto oksina kai ki batara gadi Manipur si amuk hanna sagat pada wagadaba maram aduna handak ki pisto ga sigi waroi sin chilak pada Manipur ki apun bagi saktam je kai bi yaroi haidana Manipur do lairiba civil society lup maya masi ponjin jaraga aikoi ngasi mi phamasi sen Ningol Club Hairok amasung People Action for Change Hairok na susinduna Indo-Naga Peace Talk na maram Manipur gi apunba saktam kaiba yaroi Manipur gi apunba saktam da singnaba yaroi haiba kholau sing lauduna Hairok ki akoibada rally chatkre rally adu da Hairok maikai da laiba school singi mahiroi sing amadi miyamna saruk yaki tungda Hairok bazar da halaktuna mafam adu da miyamna wakat mifam chathaki police ki maikai da gi pamdaba thodok sing thoktana naba akanba section thorang laukhatki Coordinating Committee on Manipur Integrity Kokomigi Thomi Amokogi Vice President T Gandhi Amadi CCSK Secretary S Premjitna Saba Kangbu ama ngarang Delhi gidama khongsan kre makoina Delhi da leiba Manipur Students Association Delhi Masat amadi atai atoppa lup singa loinana hojik naga gi santi gi wari gi waroisin ama purak lagani haina thaurangli ba asina Manipur da nunangli ba asiga mari leinana Delhi da khongjang sangsin nabagi poram sing yat kani haina thajaba yaba pawgi likhun amana hairi ngasi Delhi jatkani tawramba kokomi gi atopa thaumi singna chatloroi haina su pawgi likhun asina makhatari panbayai naga gi santi gi wari gi waroisin ama purakpada Manipur da karigumba akaiba ama pirakpayai haina mipaiba leibana Mangzauna na mari lainaba singda Jackson na naba khangan ba oina Manipur gi lup mangana pulaga sam khiba kokomi gi liching makhada Manipur da paksa na numit kharani asida khongjang sangsinaba horakhibani Yaripok ke club tarani thogi apunba body ama oiriba Joint Committee on People's Welfare Yaripok na sinduna Naga Peace Talk ki waroisina Manipur gi apunba gi saktam kaiba yaroi Indiana Kanglup naiba thausil tauba yaroi haiduna ngarang Maira Khongchat Yaripok Bazar amasung Yaripok Malom gi Komla Chingkhong de satkre Yaripok Bamon Lekai Laimanai amasung Bisnu Nahagi Maira Paibi Singh amasung club ki Nahrol Kayana magi Lekai digi Maira Khongsat adu laknaraga Yaripok Bazar da punduna kholau kya laumi nakhi Yaripok Malomgi Komla Chingkhong desu Joint Committee on People's Welfare Yaripok ki banner makhada YLMC Malom PYC Lairongtel CSWC Sandrakhong NYC Ningel EYUC Kakmayai ZYC Malomna punna sinduna magi laikai degi Maira Khongsat adu laknaduna Komla Chingkhong da pullaba matungda kholau sing lauki Torbung Joint Committee SYNOD Laba amadi apunba Maira Paibi lupna su sinduna Nagagi warusina Manipur gi ngamkhai kaiba yaroi Manipur gi apunba saktam kaiba yaroi haina taksilladuna miyam gi oiba Maira Khongsat ama Torbung gi mafam kayada ngarang satkre miyamna saruk yaduna satkiba khongsat aduda Manipur gi apunba saktam kaiba yaroi Manipur gi ngamkhai kaiba yaroi haiba kholau sing su lauki Serak sida tha asigi kuntrama thoida naga santigi waroisin puraklaba yai haina thajabaga santigi wari adugi waroisin purakpa matamda Manipur gi lamkhai amadi apunbagi saktamda soknaba yaroi haibagi dabi tawruduna lamdam asigi miyam amadi CSO singna khongjang kaya sangsilakba asida thokhaningdaba thodok thoktananaba lengakna laukhalakpa section thorangi saruk ama oina state asida masing yamlaba security forcing sangsilakpa horakre thajaba yaba maphamdagi phangba pawgi matung ina ngasi paramilitary force battalion Impal yorakre atopa battalion ahum amasu Yoraklagani hairi pau asina hai ngasi thunglariba battalion nipan asi apunba personnel masing lising nipuga nipani hairi
NSN IM da achoba saitheng ama piba oina center ga wari sanabada yauba NSN IM wi yamna maru oiba misak hukabi yapchomi atopa mioi tarataruk ka loina na working committee of Naga National Political Groups NNPG da yaurakre yapchomina thadorpa cherol amada mahak amadi mahaki khongloi tarataruk ka loina na NNPG da yauriba asi makhoigi oiba lanai gi warepni kanagumba amataga nungaitaba yanadabagi natti haina sengdorakre matam sangna awa saitheng nangduna laklaba naga miyam gi yaifanana ba wathok asigi waroisin ama purakna ba hotnariba asida anauba mayon ama piba ngamnana ba amadi wakhaina ba yaroida ba wafamda naga singi tungi laibak lepchana ba tanja manghaningdabana firep adu lobani haina makhata khi makhata ba pau pizza jingi da break amatang lawzari Sunrise Enterprises. Buy any type of RO water purifier with heavy discount and get pre-filter free. Servicing of any type of domestic and commercial RO water purifier. Available all spare parts. For details, please contact Sunrise Enterprises, Major Khul near Community Hall, Thangal Bazaar. Open from 8:30 to 6:30 p.m. Mobile number 908-918-9371 or 9436-442-885. Or email us at rj_shn@hotmail.com. Break ki matung na makhata ba pau singda lising ni taramapan amadi kungi oina pangthokkodoriba college board asida free and fair election oihenduna aphaba mirep khana nabagi pandamda joint student coordinating committee haina mingthonba committee ama semkhre haina ngasi imphal gi DM campus ta leiba all Manipur students union ge head office ta paumi singa unabagi mifamda MSU gi president Peter Laistram na phongdokhre mahakna makhataraduna college mikhal asi picture basu khunai asi aphaba lambi da lamjingnaba achangba mi thidoknanaba pangthokpa mikhal amasu oiribani aphaba mirep khananaba laibak miyam nasu pukning thogat piu haiba wafam kaya phongdorakhi candidate or khudimaki makhogi candidature gi shiftagi akoi reject toba akoi kathat paina akoi yam chauna dugumra su yawi aduna lamdam sida college election leader amok mai poini habigi pandamda shemiba dugumba election leadership quality hakodriba sigumba sida aran balambi nungai taba pamdaba thokpada candidature amomda masamsana daita longnabagi pandamduni Indian Space Research Organization ISROna handak thagi leibaki damak launch tawkhiba Chandrayaan 2 gi mission da yamna maru oiba team member ama oina saruk yakhiba Manipur masa Hidam Rajib Singha ngarang Zaribam da leiba paumi singna chatun unakhre Hidam Rajib Singha Zaribam gi debong dagini apokpagi mingna Hidam Indra Kumar Singha amadi apokpagi mingna Hidam Sanahanbi Devi kawi makhoi machin manaw ahumni mahak Zari Public English School Zaribam Jawaharlal Navodaya Vidyalaya Pilopul, Assam amadi Assam Engineering College Guwahati da mahitam lakhi. Hidam Rajib Singhana unaba aduda paumi singda mahakna phongdorakhibada mahakna isori engineer scientist oina lisingani mapandagi thabak tawba hoki. Isorda thabak tawringaida Assam Engineering College ta campus recruitment tawbada Hindustan Zinc Limited Rajasthan da Khanabagi chahi ama makhairom thabak tawrumlaba tungda isorgi online recruitment examination pass tawbadagi Satish Dhawan Space Center Sriharikota da leiba isorgi amatangairaba launch center asida posting taduna lei haiki handak Chandrayaan 2 gi mission da solid propellant sabagi team da member ama oina fangkhiba asi yamna laibak phabani amadi haurakliba naharol singna karigumba hiram amata da thabak makha chathage hairabadi tawriba thabak adu thawai haksang yauna tawrabata da mai pakani haina phongdokhi karigumba hiram amada thabak makha chathage haib targadi lairik tamadabu orisu natraga thabak thoram entrepreneurship natraga business line dabu tesama phamada origasu tawriba thabak adu thawai yauna thawai haksang yauna kan honaragadi mahi phangani haina soidam ki thajabale aina science ke stream da laik makha tam thagiduna engineering tamlakpadagi hoji ngasi achobo organization amada thabak tawo phangduna mayamgi maming mingcha lakpa phangba ngambasi aigi laibak phawni Miyoi bana nomagi sangdraba yadraba potlam singi manungda thum asesu amani matam amada thum asi lamdam asida su marang kaina konanaba puthok charami adubu mari lainaba singna yengsinbidaba
ꯌꯦꯡꯁꯤꯟꯕꯤꯕ ꯋꯥꯠꯄꯗꯒꯤ ꯊꯨꯝ ꯑꯁꯤ ꯄꯣꯠꯊꯣꯛ ꯉꯁꯤꯗꯤ ꯅꯤꯡꯊꯤꯅ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯗ ꯇꯣꯝ ꯇꯤꯚꯤꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ Marungphung Impaldagi kilometer chamaga nimpu mangarom chetlaga Ukhrul district ki manung chana leiba apikpa khungang amani khun asida ngasi yumnak humra hena lei aduga apunba khunja masingna chahumga marifuni khun asida nengsing bathoktraba matamdagi thumhi gi khong ama leirami kuiraba matamdagi hauna khunja singna thumhi gi khong asidagi khunja singi chananaba amadi atopa mafamda yonanaba ariba matamgi pambai sizinaduna thum puthokli haina khun asigi khunbu sa kahasona phongdorakli a khun panba haibasi ek haubadagi thum songbasi haugrabani adogi matamoina adogi mutamda songdan laibasi yam wabani adogi tamakta akoina songbasi khara hantanaba haibasi khanbani haibadi NGOs ra government ra akoina si mateng pinanaba ki tamakta akoi honnabsu honnai adosu karisu mateng phangde adogi maramwina hoji tokkhibasi khunsingsi wamanbagi singpubane ukakpane ahingda tumdadana sipai gumna sandri tauraga thum songbasi wabagi tamakta tokkhibani kahasona phongdolakpada thumgi khong asida sungdoktriba thum marangkaina chahi chuppa thoklabasu ariba matamgi thum puthokpagi pambai sizinabana thumgi pothok marangkaina puthoknanaba honabada khunja singda yamna khudong chadaba ama ohelli haiki akoi gi thumsi laptabi akoi chi chupna songnapti basasu yam phangani engineer rusu chi chupna songnapsu isingsi laptabi kangba leite haibasi haninge hanna kun thum songbasi kun manga asinal songbajani thasomne buchaine namreine chalaune asi loina songmani lamdam asida fangliba thum asida leina kaya ama fahanba ngamba haksang da kanaraba masa kaya ama yauri maram aduna marungphungda fangliba thum asi matamgi matung ina hena phaba pambai sizinaduna pothok yamna puthok pangamna ba leinga ki mari leinaba singna mi eng sangbiduna hotna biraklabadi khunja singi khakta natana lamdam asigi sanmit londasu kanaba pigani haina kahasona leinga ki pukning singsilakli nakoigi thumasi season basita akoigi anayak laite aibasi hojik phawbusu asi leibani atogi damakta nakalenda mauda yamna season nabasi anayak ki damakta anaba leibising akoigi thumasi season rabti nade phai haibagi damakta henna hojik phawbusu nakalen mau asina season nabani kun miwai kya na hygienic body lairiba department state government nataga authorities department kaya sina mireng sangbiraga laizariba mampham hena phagat hanaba machines kaya antaga modern technology kya si pukhalaga tawbiragadi hena nungaijagani habi wakhalon kya su phongdoksari paudam jariba cameraman devdarsan ga loinana blessing yang mai marangphung Ukhrul district Workers Union Manipur WUM na khonggalakpa phatha haudi marakta Janims taki biomedical waste hapsilakpana WUM gi thomi sing amadi akoibada khundariba miyoi singda laina pohalakpa yabana tungda asiguma thabak asi tawbiganu haina lamdengda leiba solid waste to energy plant gi plant manager RK Madurjit na phongdorakli mahakna makataraduna biomedical waste sing asi pack tawduna lakpa adu thomi amana hangdoklubadagi thengnarakpani masida kariguma laina chenba makhalgi mahikna chingba yaurum labadi meyamgi thabak tawriba WUM gi thomi singda natana akoibada leiriba miyoi singda su sandorakpa yai mamangda su asiguma thodok kaya leikhre masida hospital authorities singna mityeng sangbiduna tungda asiguma thabak asi tawbiganu haiki workers sing haidar se leiba mayam se laina tina sandokpa yabai chances mayam leiba adu maram dona khoina masi kitang JNMs ke authority da su khanganingba masimba post sing yahon biraktana yarin khai
ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩ ꯀꯥꯏꯅ ꯐꯨꯝꯖꯜꯂꯒ ꯑꯗꯨꯝ ꯊꯝꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯇꯨꯡ ꯇꯥꯅ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯁꯤ ꯀꯩꯅꯣꯁꯤ ꯊꯤꯡꯖꯤꯟꯖꯕꯅꯤ Manipur Tourism Forum amasung Directorate Handloom and Textile na khusamnaduna sinba phisabi singi oiba numit ini zatharakpa tourism orientation program ama Impal Peace Museum Maibam Lot Pachingda ngasi loisinkhre Manipur Tourism Forum gi Secretary Harjit Sinamna phongdorakhibada ngarang ahoba numita phisabi singna thoram asi yawba laktrabasu yabagi mawongda tawramba adu program asigi manung thitna khangba oirakpadagi ngasidi nganna Laknaki amadi makataba program sing yawning bagi apamba adu phongdoknarakle makatana su sinanabu hotnagani haiki ngasi loisinba numita tourism gi matangda khang hairaba mioi kyana wangangduna taminabada natana handloom and handicraft da mai paklaba national award singa unhanduna wari watai sanabagi thorum amasu pangthokki orientation program asida khangatlaba phisabi 15 na saruk yaki तवदु ngarang program chathagibadagi di ngasi dai hena excitement oiduna amuka masidagi ahenba program introductory nataba manung hudna ngasagi textile and tourism je kmaina promote tawwa yagada bagi orientation program se amuk hena tawnabagi damakta mokhoina request lakjari Bibigiri National Labour Institute na Ministry of Labour and Employment Government of India gi meeting makhada Haukiba October kunmathoi dagi numit mangani supna chatharakba development scheme as an instrument for social protection for northeastern states ki training program institute asigi Noida da leiba campus ta loisinkhre training program adu unorganized sector da leiba sinmi singbu chakhot thaurangi leiba scheme singi matangda hena khangan haihennabagi pandam da pangthokpani Training program atu the government ki mihut trade union ki mihut amadi awang nongpok lamdam dagi NGO ki mihut nifurom na saruk yakhi Manipur gi oina mioi mangana training program atu da saruk yakhi Manipur dagi Dr. Otozit Katrimium na training program adu gi course director oiki Swasth Bharat Mission ki makhada swasth hi seba gi saruk ama oina Kaksing Khuno Municipal Council Ward number 8 Umathel da Luna na leina ba pandam da solid waste management gi damak plastic dustbin singyan thokpagi thoram ama ngarang pangthokre thoram ga mari leina na ward asigi councillor KS Radhamani na phongdorakhibada lamdam asigi imung singda Luna na leiduna haksang phana leina bagi pandam da dustbin sing asi yen thokpani masina solid waste management ningthina tawduna Lega na sangsalak iba Bharat pu lunan balaybak ohenaba hotnabada aikhoisu thaudang laudasi haiki thauramadu da kulsigi yumthong chahum ga humdraga ni thoida dustbin ani yen thokki India government lokhat leiba tarutanan ba India ma oina bu hotnabada haiba municipality gi makha da leiba ward number 9 asisu swasth hi seba haina mingthonjaba adugumnaba saruk ama oina Hairiba seba asi praja miyamda imthong khuding makta bucket ani ni yenjaraga hoigi taru tananba lekai ama taru tananba municipality ama oina bu honabada hairiba khongtang asi lokhatchabani Makhata ba pau pizading da break amatang lozari Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani laisabi yum palabi ahal oiraba ima singna set payaba inbayaba fizol khudingmak fangbiragani ngasimag lengsen bira u Prabhavati Handloom Moirangkhom Sawgaizam Lairak Machin natraga aikhoigi phone number 6909126615 natraga 7005800023 da call tawira u Prabhavati Koji Homestay koina chaturanga yumda nungaina fothabiu lakliba festive season da hakchang phana nungaina celebrate tawbiu rupees 4999 gi phamung laiteng sing leibiu aduga rupees 999 gi apamba potchai lemna lobiu seasonaraba pilosing pubira u anauba amana mahut sinbiu kaubiraganu lengsin biraksi Koji Homestay Olympic Shopping Complex Dinku Road Imphal mobile number 9612732809 Hey Lola, nang phone yaw bra? Yaw eh. Lazim mo kep kau ne, apang? Ay kau tu re.
Manipur ya han 24/7 service oiriba lamjing cap service namyam gi seva tawjari Manipur ki district sing amadi mapal lam sing loina na lohongba amadi atai thobok sing ki su discount pijari ningol chakau bagi damak akhan naba hour package discount pijari ngasi mak book tobiu hena akupa marol gi damak lamjing ba cap service nagamapal rims road nia Nityananda temple break ki matung da taram noksari amadi makhata ba pau singda Drug abuse prevention for transgender community haibe hiramda nomigi oibe awareness ama Bishnupur Municipality Community Hall da National Institute Social Defense na Ministry of Social Justice and Empowerment Government of India Dostana Safar Bihar Maruploi Foundation na kusham ne dona ngasi pangthokre Thauramadu DSWO Bishnupur and Jodis Medical Superintendent District Hospital Bishnupur Dr. N. Bino Amasung STPO Bishnupur Lakshmi Thingbai Zamna Sarukyaki and Jodis na transgender singbu Hantana Thambiba Hiram Khudingda Thawai Bidaba Lengaki Thauram Singi Kananaba Yauhanba Ngamdaba Kaya Asi awareness piduna Miyam Puna Kangminanaba Matam Datak Kokpa Ngamlagani Haiki Hiram sida khang hairaba mioi kaya su tongan ba hiram sing da wangang ki Manipur gi tongan ba mafam sing dagi lakpa transgender kaya na thauramadu da sarkya ki Inclusive kind of knowledge awareness be in sadi disability sadi be in every corner every household jika kari scheme da no sweet to be a day realize even scheme of the laws business scheme is a sort of kima kind of scheme laga mokoi ta kai policy sama even ba na school right on the scholarship the even bus free travel bus NSD that bus state all bus when NSD bus met over free when we seems to rules are pretty Lakliba Hiyangi Nini Pan Bada Pangtok Kadoriba Maite Singi Kwaidaki Sauraba Kumhai Ningol Sakobagi Mangwena Nasi Taubal District Hairoke Kul Tangnana Leminariba Singi Kul Tara Romgi Jingmi Isil Inau Ima Ibel Keana Hairok Talaktuna Singtamgi Kaitel Karabada Miamna Chikna Saina Bangam than a pot lina cray. Nasigi Kaitel Kaba Adu the Ningol Sako with the Ningol Oibisina Mapam Lamdamda Pamzana Puzanaba Haira Kaya Marang Kaina Yonki Hairok Part 2 Litan Makong the Labor Singdompok Idol Top Youth Club Tamapung Oiba Taudang Lauduna Club Asika Sanabunda Sinkibani City Club Ki Publicity Secretary Maibam Kenduna Maitaina Hai Ngasigi Kaitel Asi Lakliba Ningol Sako Bagamadi Lenana Singtam Amatani Haibagi Pandam da Sinbani Kaitel Asalamdam Asigi Laibak Laihau da Tazaba Taseng Bahar Amadi Tilhat Hidak Maksak Amata Yaudraba Tagat Tekpa Manama Sing Yoli Masigi Mathakta Firol Puruk Kuding Maki Ake Amogi Potlam Singa Loinana Lamdam Asigi Kucha Haiba Singna Putoksaba Kucha Haibgi Potok Sing Suyoli Asigumba Kaitel Asina Jing Amasung Tamgi Mari Hena Naksin Naba Purakani Haibagi Tazaba Adulai Haiki Market Salon Tangi, Haba, Imanda, Anis, Tangi, Singtam Kaitela, Zaraga, Singtam Mamadima, Singtam Aniki Mantariba, Marisi, Sokari, Pagapangam, Stick and Rest of Zaraga, Singtam Kaitela, Abi, Anis, Tangi, Sinjabani. Dramalokna Kungangda Laiba Aiba Singba Toroknaba Amadi Arapa Mapam Singa Sakang Minabagi Kodong Java Fanghali Haina Manipur Advisory Board Saite Academy New Delhi gi Convener N Kiran Kumarna Saite Academy New Delhi Social Development Institute Isok Amasung Isok Gram Panchayat na Punna Khusam na Dono Pangthokpa Manipur Saireng Pathokpa Gramaloki Thoram da Fongdokre Mahakna Makata Kibada Thoram Asina Aiba Pamjaba Aduga Mimang da Thoktuna Saireng Pathokpa Ngamdraba Miyoi Singbu Makoini Izaba Sairing Sing Adu Pathoktuna Miyam Mangda Kangan Bagi Nungaiba Amadi Mamal Yamlaba Sairing Sing Adu Manghandanaba Saitegilan Oina Ontoknaba Gi Kodong Jaba Pibangami Masina Anoba Amadi Arapada Laiba Aiba Singbu Sakang Maikang Nahanduna Pau Pau Nahanbagi Mari Sagatuna Nation Building da Achoba Mateng Oi Ngasi Thoram Asina Isok Kungang Dasu Saknai ba Aiba Kaya Toktuna Saitegi Mana Pangba Ngamba Aiba Sing Tolok Nabagi Lambi Piba Oire Haina Haiki Thoramadu da Isoktagi Kangat Laba Aiba Tarukna Izaba Sairing Sing Patoki Manipurgi Tongan ba Mapam Kaya Dagi Lakpa Aiba Aibi Mioi Kunipana Thoramadu da Sarukyaduna Masani Izaba Sairing Sing Su Patoki
Manipur lenga ki Zonal Education Officer Zone 3 Thawbal gi Science Unit na sinduna Science and Technology for Sustainable Development haiba hiramda District and Zonal Level Science Exhibition for Children lisingani taramapan amadi kun ngasi Thawbal da leba Chawyaima Higher Secondary School da pangthokre Exhibition aduda mahiroi singna masana wakalna puthokcharaga sajaba khutcha haibagi potlam kaya puthoktuna miyam da utkibaga loinana sariba potlam sing adugi matang da miyam da sugaina khanghanki Exhibition asiga mari lenana thoramda Manipur lenga ki Education Minister T.S. Radhasyam Chawyaima Higher Secondary School gi maibam Indira Devi JEO Thawbal Arambam Anil Kumar amadi Zone 3 Thawbal gi DI of School Assam Rebika Devi na mathang sitna athoiba mithunglan thoram mapu amadi akhanaba mithunglan sing oina saruk yaki SSI Films Production ki ahanba Manipuri feature film Mira Lamba Lairam Lenda Tindraba Thawai Haunabi matung ina ngasi Thawbal District ki athokpam makha Haikreng Makhong Lampakta release tawkre Angomcha Soibamna Director Amadi Somendra Waikom na producer oiraga puthokpa film ase release tawbagi Thauramda Khangabok Kendra gi MLA O Suresh Kumar Special Contractor Yumnam Thoiba Singha Nachingbana saruk yaki Pahari Konsam iba film asida Amar Memnoibi Gepelina Dhanamanjuri Amuba Asokna Singba Saknai Rabakayana film asigi Mapungoina Saklon Singh Lowry Ngase yuk phong kiba pause singi moroiba pausing amuktang punna khangminase Lamjingba Times Appointment Pangdabadagi Drafting Subcommittee gi Dilikhong Sajai Thokre Kokomi gi Thosil Matungina Manipur Tampaki Mafam Kyada Jackson Maira Khong Chatkre Talap Pithok Trabadi Khongjang Sangsin Gani Al Ibomcha Center NSNIM gi Mifamna Warep Lobangam Kidraba Matung Nagaland Akanba Jackson Taurang Lokatkre CM Dagi Horaga MLA Humfu from Thadoku Dhanapati Pok Nafam Jackson Mifam Pam Kray, Numidang the Maira Kong Chat Kray, BJP gi Mihut Manga, Delhi the Tung Kray. Officing Section Nava Fire Amasung Medical Service Alert Oina, Laina Bakangan Kray. Tangkuma Panginga gi Mela Danga kilogram listing Mariputara Putokadauri, Eng listing ani Kunitoy the dis that Kidarkar Oibanga Punamak Putok Sabangam Lagani Kayesi. Indonaga Tok na Zaliarong Singbu, Mirai Bayaroi, ZUF. Marisuba Ayurveda de Pangtokray. Thabak amagi UC pikat pangamde haibasi thabak tawde takpani L. Zantakumar. Sangai Express Political Parties ngasi Prime Minister Unagadawri. Manipur ge saktam soholoi dabani stakeholders singa hana wari sanagadabani. Kokomi Miyam na khongpham jetna lepminasi. Mafam kayada Maira khongchat chatkre. Huyen Lanpao NSN IM ge kadar Chamri Rom Myanmar Rom da Changsin Kre. Drafting Committee na memorandum sem sabaloy sin kray political parties ng mihut kangbo ama ngasi Delhi da sat na batawrang taw kray. Nupi nong may nakaplobo officer court na bell thado kray. Rajastri Bhagat Chandra Art and Culture sakot hananaba maru oibat tawdang laurami Dr. Nazma Heptula. Sanalay bak memorandum copy Prime Minister da yahonaba Team Delhi da tung kray. Memorandum I am na kongot kiba taxing center na Manipur da handok piu. Mafam kaya da Jackson mifam pam na kray, Maira rally chat na kray. MLA humfu tumin na lesson ba yaroy hay na kray. Naharol gi thawdang. Indo naga peace process committee line na political parties in the Prime Minister de pisingadaba memorandum sam sabaloy kray. Manipur gi saktam kai ba yaroy hay na paksa na wakat mifam sa kray, numidang da rally chat kray. Hebron dagi NSN IM gi, Kader Singh Sen kray. Naga Santi Wari ki memorandum pisilunaba BJP ki mihut kangbu ama Delhi yaukre. Manipur da lamineriba phurup khudimukna Jackson ba matam yaure. Ichel Express Rajastri Bhagat Chandra and the Bhakti Movement and Eastern Indian Literature release taukre. Manipur classical jagoi ase malayam da khwaidagi thot nauba Bhakti laiba artha laiba oiri governor. Drafting Committee na draft tawba loiriduna CM unaduna watana kray Prime Minister Union Home Minister da memorandum pisulunaba Delhi prangkray. Kokomi gi khongchat jaithokray. Pisabi singi tourism orientation hogdokray. Irai bak NSN IM gi kilonsar ama lupsi thadok NNPZ working group da yaurakray. Manipur ki territorial administrative amasung political integrity da compromise tawroi appointment phangbaga political party ki mihut sing Delhi chatkani. Oinam bazar da lomi sing na rally chatkray.
Loisilakpada maroy papaw amuk hana pizari. Koko migilising makhada sangsilak pakhongjang hena kansilakli mafam kayada section wakat mi pham kre wakat khong chat kre. Thokaningdaba thogdoksing thoktana belengak na lawkhalakpa section thaurangi saruk ama oina state asida masing yamlaba security forcing sangsilakpa hokre. Amadi center ga wari sanabada yawba NSNIM ga yamna maru oiba misak Hukabi Yaptomi Mahakaloinana Miyoi Taraga Tarukaloinana Working Committee of Naga National Political Groups NNPG da Yaukre. Hauzikidi Times of Manipur ne pizaba nungthilgi pau matang sa loisinjare ahenba pau ga loinana nimidang pung mapal da muk phangbigani. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba imasing na set payaba, inbayaba, fizol kudingmak fangbiragani. Ngasi maglengsen birau Prabhavati Handloom, Moirang Khom Sawgaizam Lairak Machin, natraga, ekwegi phone number 6909126615, natraga 700580023 da call to birau. Prabhavati Handloom. Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi mahok khangla bada ngauroi daw kana bu leibu Kangla Hey Lola, nang phone yaw bra? Yaw eh. Langsim mo kep kau ne, apang? Ay kau tu re. Manipur ya han ba 24/7 service oiriba lamjing ba cab service nam yang gi seva tawjari. Manipur ki district sing amadi mapal lam sing loina na luhongba amadi atay thodok sing gisu discount pizari. Ningol Chakoba gidamak akhanaba hour package discount pizari. Ngasi mag book tobiu hena akupa marol gidamak lamjing ba cab service Nagamapal Rims Road near Nitayananda Temple.